sperm kapthokiduna dum haktinnaba loibata ngairi adubu adumgi wakhaladi atopa round amaga somuk makuktai hanba pamle adubu as yadeni sidi lipsticks di halkol u chawthuru haibe yada pishakum pitru pixelaga sungjilla dum laikrene adubu talax da nangi heroine di madi atopa round amaga so hanba yakini madi ready leiredana haijlei adubu kaino tawduisi adongi lipstick adudi chawthuru haibe yada phadi phara tabagum patrak adum tar leiri haktinnaba hek loibaga sumaina ekhoi lanai haksang sarukna kanadasu kaija lanjadabugum tumina pixin sungjilag laikiba tangkak siba ekhoina refractory period haina khangnei haktinnaba loisilakpada phangba maton lomba nungaiba orgasm asigi hek matungda nupa nupi animak resolution stage hariba tangkaksi soidana haktingnagani nupa nupi animaki hakchangda tangkak asdagi ekhoi mihul ngasaidagi khapchongga chongam madu normal da hanjinba horkani wangkhatlamba hormone gi level so normal da hanjilakani sumai tori isi topum thopani heart attack natraga ekhoi gi haksang si chokthaman badagi sidanaba torini naidro ekhoi haksang se haktinnaba hek loibaga nupa nupi animakta refractory period asi soidana hakthingnagani adubu refractory period ki madam snupi singdadi nupa gi yengnabada yam tensely moidi second round se adum yam thuna arrive yai haibani nupi kharadadi refractory period asi yam tenman kibana minute ate second kharagi matungda dum moidi second round chathaba yai hairi nakal amarum da nupa dadi minute ngaiba pungda ngaiba even nimit lum da ngaiba faw yauri bane aduna sex education gi saruk amoina ngasigi video sagi khangmina sei refractory period asi masik karina tholapuna madi masigi ngaibi matam se tension lanaba ekhoi kari toba yai haibana jang khudingma ngasigi videos dai khangmina sei makha chathadringai ningtham thayokslapasta nupasing da lupo thangdanaba yam phaba product ni khak saktak chanamge winter yokslamina lupo su yokslani winter dan hena lupo si bera kai ekhoi ni khangkhange aduna lupo thangan basing special kit amagi matang la khangmina husei men meters ki anti dandruff kit asi heavy dandruff treat tawda season ai heavy dandruff adi kokta angoga makup to fazana thoraba aduga fazana hakacharaba dubune sigi hariba 1% 𝐾𝐽𝐸 anti dandruff shampoos na hariba bera sing se kahlak tabungami lupo thanghalaroi inflammation su phalani aduga shampoo siga combo ina lakminariba dandruff removal lotion asisu antibacterial antimicrobial antifungal properties yawbo lupo si handuna thanglaktana lotion ni sigi kichit chang 90 days season matungda result yingbiu shampoo si season of niam di line of hap tabirani lotion si scalp to massage ning thina topiraga overnight thambirambana phai or at least pung taruki matungda anti dandruff shampoos na thadok pigdabane safe and effective oiba masal ngaktani daily season of yai sigi kit si amazon flipkart amadi man meters ki app the available oi man meters ki app asisu download to sin view refractory period asi masi kari na thuhan mano aduga masigi matam sin pag nu piga su yam khnar misi masi kari maram gino haibasi scientist phau chap chap maram khangbu ngamdri adubu masina thohlakpo iramba yai haibagi theory kharadi lei theory amana sumna hairi madudi prolactin hariba hormone asiga second round gi damak thoina ngai haliba asiga mari leinagani haina 2002 da masagi chahi 15 suraba masada refractory period asi mangona sungthok thoktabagumba nupa ama study tawki study astagi khangbang amakhi madudi sperm kapthokiduna action loislaba matung hek matungda nupa ayambada prolactin hariba hormone si sungzari adubu sigi nupa study prolactin hormone si sungakhide masda ekhina khangbang amasi sperm kapthokra matung lipstick si ngaktor su thabukti potha refractory period leidawni haibasga prolactin hormone asiga mari leinabugum tawri haibasi khangjinba yai adubu matangsta ekhoibu confuse haliba haragana sigi prolactin hormone asimasi nupi da su sunglibani adubu moidadi refractory period asetum teli sina kamain tori janu haibasne maram sina sigi theory asi mapung phana chumle haibdi ngasi suyada adum leiri adubu refractory period asi masi kari magnadi tholapno haibagi tangdang maram aikoina khangjadragasu sigi angakpa moiba thongsda khuttingjinba ngamadgumba factor khradi aikoina khangba ngamle khudam pirabada nangi sexual partner adubu nangai am khoida jaraba yam pamaba mahaktu nangna yam attracted oragadi nangi refractory period soidina tensilakani refractory period ki tenba sangba sei
adongi pukning wakhalgi apambadugi safu kanba kandabagi changi makhasu poli haibani. Refractory period ta khut thingjinba ngamba ani suba factor adudi adomna nasa nau pharimkhai healthy orimkhai active orimkhai adongi second round ngaibai matam asi tensilakani refractory period asi tensilakani. Nakal amaromda adomatomna dongi khulai siznabagi mawng refractory period tenba sangmagasu mari leinari. Kudamoina mathanta masturbation tawrak masa pelhanjaribasing moigi refractory period asi teli kanaga changdamnabada matai manauna second round ngaibaga changdamnabada masturbation tawra masa pelhanjarib nupasingi refractory period asi sumnai second khratama oiba kungai ama leiri. Refractory period thoropai maramsi prolactin hormone ga mari leneramba yai haibai theory ama panjakre. Sigi theory si researchers sing makata na ninarapdagi muksu khangba ngamaki madudi matai manau mi ani haktinnaba loibadai thurapa prolactin gi changna mathanta masturbation tawba loibadai thurapa prolactin gi changdagi 400% wangkhana thuri haibasi khangba ngamaki. Aduga nupa masel ni danasu refractory period ki matam si chap manani haiba leite hakchangi phibam chahi hakchang phaba phataba punamoksigi makha puna khetnai. Manam sin nupa masel su second round kidamak minute khara ngaiba pung khara ngaiba ada even numit nini humni ngaiba su yauribani. Adudi ekhui husik refractory period asi masi tension hanba yaba pambai kati leibra haibadudamu la ase. Refractory period asi tension hanaba hauji phawgyoina hidak langthak amata saba leitri. Adubu thajaba yaba report singdagi ekhuina khangi madudi testosterone wangmun passing refractory period si moida tensili. Masna maram amo oibaini haidi testosterone level asi nemtharakpagini ahal oirabasingna sex tongningbagi chang asum hanthariba amadi makhoigi refractory period na nahasingdagi yam hendokna sangliba. Ama boiro medical professionals singna amatoini yanai madudi hakchang pharimkhai active orimkhai sexual stamina wangbe hele. Sajil tawduna aphaba chinjak chaduna hakchang bu joton tawimkhai refractory period si tensil la I haibani. Adudi ekhoi nupida mungla ase nupida su refractory period ase thoi makhoidana matam si tension bagi wani haijakre. Nupida na matam si tension la pusikhak natana khuthok sodum khetnari part khetnabani na khenafam khradum leitamne. Kudamoina nupigi refractory period manungda moigi clitoris ase masin makhatana sex tawba yaroidabgi changda yam sathina sensitive oislakpi tawi haidi. Orgasm matungda sunpigi genitalia asti thau thakchilambagum amuksu hanba yabagi phibamda nan lehugalli. Adubu nupasing matangsta ekhuna khangjingadabadi magi hakchangna ready leibi phibamda dum leijaragasu magi pukning wakhalna ready oidragadi pamdragadi madu mapung phaba sex ama gaude ningsingbiyo.